Eibu Hatkani Haina Laore aba. Adu hujugu je hospital da ko ima se adu ga inu PCI baba se pure hospital lai. Adu police da pau piba da police se punga ma hele ai khoi da lakte. Adu kari ge no khangde. Ai khoi na Meitei da boot piris ai khoi kari soi ge. Adu khak tai hangge. Adu police da pau piba da punga ma hele khoi da yaudri aba. Jiribam da Bopra town da police lakpa se matam se kya muk change. Ado hijik sa koi pura life se kari hoy kina haiba gamde. Sida BJP ki meref oikiba na mairapam Buddha Sandra da vote pi haiduna ngasi ayuk pung nipan makhairam taba dwai da Zirvam district ki Lalpani part 2 da leiba Imphal West BJP minority morsa ki vice president MD Sadam ki mayumda ZDU ki workers sing laktuna mayumda leiba mahaki mama mapa mahaki loina pi amadi makhura fu chaibeta natana mahak masaha da bahonaram le hari ZDU ki workers sing na fu badagi soklaba sing adudi Sadam ki apokpi Angurin Nesa chai yankai nitoi Sadam ki apokpa MD Makram Ali chai yankai nipan Sadam ki loina bi Aveda Vegam chai kuntra amadi Makura Kamrul Islam chai kuntra nipani Asokpa Singh Uchatol the Labour Jury Hospital the Laikanari Thaudok aduga mari lenena Sadam ga paumi singa unaba amadam hangna hai ngasi ayupung nipan makhairom tabaduwaida JDU ki Meraf MD Asaf Udin ki workers sing gari ahum mukta lak aga ekhoi gi yumda Bombula Vom Singh langsilaki Mikhal Mai Pakpa Oirabasu Thawong asi yumlakta sathaviga no hairubada mafam marang khangdana yumi Singh fuba haurakibani thaudok adu hek thopaga Zirivam police ta matam chana pau phiki adubu police sing matam chana thaudok thofam aduda yaurakide aikoina BJP ki Miraf Meitei amada vote pibasi kari soirabage isagi apamba candidate ta vote pibani hauzikti akoi gi punsi asi kari oigada no haiba gamjai maram aduna mari lenaba singna hiram asigi matangda meeting sangbiu haina sumakna phongdoki Moila ga khoi jumda bom langsalle akhoi babana thologa akhoi da haire noi kare noi hanona ba tawro adu lambi da tawro ai khoi jumda bom langsin ganu adu haiba degi moi punna ai khoi jumda changre changaga ai khoi baba da fure ai khoi ma da fure ai nu pisu fure adu ga Sadam se Hatkani Eibu Hatkani Haina Laore aba adu hujugu je hospital da ai khoi ima se adu ga inu PCI baba se pure hospital lai. Adu police da pau piba da police se punga ma hele ai khoi da lakte adu kari ge no khangde ai khoi na Meitei da boot piris ai khoi kari soi ge adu khak tai hangge adu police da pau piba da punga ma hele ai khoi da yaudri aba Jiribam da Bopra town da police lakpa se matam se kya muk change adu hijik sa khoi pura life se kari hoy kina haiba gamde Sadam ki mayimda ZDU ki workers sing laktuna mayimda khatna chainaba amadi asokapan thokhan kibagi pau adu tabadagi khoisaung narabanu pi miyam thoraktuna divong da leiba morangthem promen gi yumda sangduna irang haurakpadagi Zirivam police ki additional SP yawa team ama laktuna irang laksinaba hotnabada nupi miyam ga awaya khum tawduna mukna gre khoisaung narabanu pi miyam aduna promen gi Virgo Arts dukan amang ata thokhan ki amadi infill bullet gari amasu mayumda mai thadoki hari miyamna mai thadoki hari Zirivam district asigi akoiba mafam singda santi thugairakpa yabagi matangda Zirivam gi superintendent of police na pirakpa report ki matung innangasi district magistrate Zirivam W Malemganpa chenglena thokiba order amagi matung innangasi nungthil pung 3 dagi apunba Zirivam district asida section 144 clause 1 CRPC 1973 Makada thingba thamjinkre makatava order ama thoktrifawa order adu asi chanagani hari aduga athingba asida essential service law and order ngakleba enforcement National Highway 37 asida chaliba commercial passenger puba gari sing media amadi permit paiba sing the order asi chanare hari